Haizingpot amasung luhongbada sel ka henna changhandanaba wakalon manaba apunba wama kangleipakna mamang thagi tang kun mangadagi miyoi kunna saba yengsin kanglup amana yengsinduna lakiba adu wamagi kanglun kaina thoram pangthuk lamba imung manunggi miyoi singa wakal taminakre loinana wamagi kongjang asibu sogaladuna kanglun chumna thoram pangthuk nakre hiramasigi matangda wamagi publicity secretary na kudekpi Piduna Thadurapa Cherolamana Hai Wamana Changsilagli Kongjang asibu miyamda lana uhanabagi mawangda social media gi platform singda pau kaya sandoragli asimagti laibakti bane Wamana Ten House amade cake sariba singi sinfamda kut thingzin balaite tawbatabu mitau tamba manba ka hena sel changduna Changhanduna Hauragliba Mirolda Nakoinana Amadi Hagtengnana Awaba Pibadi Yaroi Wamana Thauram Pangthugliba Imung Manungi Miyoi Singdaki Lona Sel Loba Manbat Mawongda Wafam Kya Sandurakli Wamagi Chilinau Singi Maragda Asigumba Thawongda Yaurambagi Kudam Changdam Galoinana Wamagi Mayai Loisangda Pau Pibirau Masimna Taduna Wamagi Mingchathinaba Amadi Miyamda Lana Uhannaba Thawong Oiramlabadi Madugi Mahai Apaba Oiroi Wamana ngasi faubada lamdam asigidamag thabak tawrakpada miyamgi pukning nagadaba mawangda tawraktri haujik lairiba wamagi miyoi kunna saba yengsin kanglup asigi mathakta ngasi wamagi president na atopa miyoi manga amaga hapchinduna yengsin kanglup asi chawthok hankre haina su cherola sina makha tarakli